Khongjom Bazar Da DUKAN PHAMLIBA SINGNA PUBA THANGBA NGAMLOIDABA DEMAND TOUBIGANU HAINA Khongjom Bazar Shop Owners na Shinduna Wakat Meepham Khongjom Bazar Da Chathakhre Khongjom Bazar Da leiba DUKAN sing thong londuna chathakiba khongjang aduda saruk yakiba sing hai mi ahumdagi hawrakiba irang asida bazar asida DUKAN PHAMLIBA singna matam-matamgi oiba angamba mating kya pangthuna lakli matung tarakpadasu pangkhigani adubu yamna toina puba thangma ngamloidaba sel gi demand tawbada natana aki akhang nanghanba asina dukan famduna nongmagi chara tanana bukotna jariba singda achoba khudong chadaba ama mayokna halei khongjom kaithel asi yamna pikpa amasung mi yamna thoktaba kaitheldi maram aduna makhatana asingma puba thangma ngamloidaba sel gi demand tawba amasung aki akhang pokhanbagi thong asi chathabiganu hainasu makhataki Aikoi Manipur gi lal hek haurakpadagi na ngasi phawbada miyam gi mateng pangdana lakchari adubo yumthong khudingi lana individual loina puba thangba ngamoidoba polum thangkat pigano chai chu singna madu tawbigano haidra khongjom mera paibi imai benching dukan committee singna haijari icha singi maphamda matam gi aikoi khaina khotana icha chu jingi mateng pangga lakpase aikoi amuksu adum khairang dra khotana mayamgi mateng pangjagani puba thangba ngamdabadi tawbiganu na haijari aikoigi lansiga mari lenana ngasi pawboda aikoina kano ibung ipasing khulngapasing da mateng pangdona sulari matung tabada su pangjakini adubu tawbodabu aikoida puba thangba ngamoidaba aki akhang nangadaba akan-akanba thabak tawbiraktanabagidamakta nunglungna haijari aduga khoi amato aina ngasi pawboda mateng pangdona lakliba se matung tana su pangkhini aduga akoigi ichinau singna su puba thangba ngamoidaba akoigi aki akhang oigadaba thaba se matung tawbidanaba ai akoigi Khongjom Bazar Owners singi market dagi nuluna haijari